ꯑꯩ ꯈ꯭ꯋꯥꯏ ꯍꯔꯥꯎꯖꯕꯤꯗꯤꯅꯦ ꯍꯥꯎ ꯍꯥꯎ ꯆꯥꯕ ꯑꯗꯨꯗ ꯁꯨꯝ ꯀꯩ ꯃꯥꯟꯁꯤꯜꯂꯛꯄ ꯉꯥꯔꯤ ꯑꯔꯧꯕꯒ ꯀꯩꯅꯣꯒ ꯇꯧꯁꯜ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯆꯥ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯃꯆꯥ ꯑꯃ ꯊꯣꯏꯕꯤꯁꯦ ꯃꯌꯥꯝꯅ ꯀꯩꯅꯣꯝ ꯎꯠꯅꯤ ꯉꯁꯤ ꯃꯌꯥꯝꯅ ꯀꯩ ꯎꯠꯇꯣꯏꯅꯦꯕ ꯉꯁꯤ ꯑꯁꯤꯁꯨ ꯄꯣꯠ ꯊꯥꯔꯛꯑꯦ ꯌꯨꯝꯗꯒꯤ ꯅꯪꯒꯤ ꯍꯔꯥꯎꯖꯕꯤ ꯑꯩ ꯍꯔꯥꯎꯖꯕꯤ ꯉꯁꯤꯗꯤꯅꯦ ꯏꯟꯖꯥꯡ ꯅꯥꯄꯤꯗꯪ ꯅꯠꯇꯦ ꯑꯩꯒꯤ ꯀꯩꯅꯣꯁꯨ ꯌꯥꯎꯔꯛꯑꯦ ꯐꯤꯔꯣꯜꯁꯨ ꯌꯥꯎꯔꯛꯑꯦ ꯑꯩ ꯌꯦꯡꯗ꯭ꯔꯤꯕꯀꯣ ꯑꯝꯇꯪ ꯑꯗꯨ ꯀꯩꯅꯣ ꯇꯧꯒꯦ ꯍꯧꯖꯤꯛ ꯃꯌꯥꯝꯒ ꯄꯨꯟꯅ ꯌꯦꯡꯒꯦ ꯑꯗꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯕꯨꯗꯤ ꯉꯁꯥꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯗꯥ ꯅꯥꯎꯅ ꯄꯨꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯦꯌꯥꯔꯄꯣꯔꯠꯇꯒꯤ ꯂꯧ ꯆꯠꯂꯦ ꯑꯗꯨꯒ ꯁꯤ ꯑꯃꯨꯛ ꯇ꯭ꯔꯣꯂꯤ ꯃꯆꯥ ꯑꯃꯅꯦ ꯑꯗꯣ ꯃꯥꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯣ ꯊꯛ ꯍꯥꯞꯆꯤꯟꯕꯅꯦꯕ ꯑꯩꯅ ꯃꯅꯨꯡꯗ ꯀꯩꯀꯩ ꯌꯥꯎꯒꯦꯒꯨꯝꯕꯗꯤ ꯄꯥꯛ ꯎꯍꯧꯗꯦꯕ ꯉꯥ ꯑꯌꯥꯏꯕꯒꯨꯝꯕ ꯌꯥꯎꯕꯗꯤ ꯎꯔꯦ ꯑꯗꯨꯒ ꯁꯤ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯡꯗꯣꯛꯑꯒꯦ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯐꯤꯔꯣꯜꯁꯨ ꯌꯥꯎꯋꯦꯀꯣ ꯐꯤꯔꯣꯜꯗꯨꯅ ꯂꯥꯁꯇ ꯎꯠꯂꯛꯀꯦ ꯍꯥꯡꯗꯣ ꯇ꯭ꯔꯣꯂꯤ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯊꯥꯡꯒꯠꯂꯣ ꯑꯃꯃꯝ ꯈꯨꯌꯥꯝꯁꯤ ꯂꯒꯦ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯕ ꯑꯩꯅ ꯍꯪꯒꯥꯝ ꯌꯥꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯈꯤꯕꯅꯦꯕꯀꯣ ꯃꯃꯥꯗ ꯑꯗ ꯍꯪꯒꯥꯝ ꯍꯥꯞꯄꯤꯔꯛꯑꯦ ꯑꯁ ꯌꯥꯝ ꯀꯟꯅ ꯄꯤꯔꯛꯏꯍꯦ ꯁꯤꯗꯤ ꯍꯪꯉꯣ ꯑꯃ ꯄꯤꯔꯧꯔꯥ ꯑꯁ ꯌꯥꯗꯦꯅꯦ ꯄꯤꯔꯧꯔꯥ ꯊꯥꯡ ꯄꯤꯔꯛꯀꯦ ꯊꯥꯗꯠꯂꯣꯔꯥ ꯍꯥꯡꯗꯣꯛꯑꯣ ꯊꯥꯡ ꯂꯦꯟꯊꯠꯂꯣ ꯊꯥꯡꯁꯤꯗ ꯂꯦꯟꯊꯠꯂꯒꯦ ꯉꯝꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯀꯤꯁꯟꯈ꯭ꯔꯦꯕ ꯋꯥꯎ ꯍꯪꯒꯥꯝ ꯑꯩꯅ ꯍꯪꯒꯥꯝ ꯄꯥꯝꯕꯦꯟ ꯃꯆꯥꯗꯣ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕ ꯑꯣ ꯈꯔ ꯄꯠꯂꯤ ꯄꯠꯂꯤ ꯇꯧꯕ ꯌꯥꯎꯔꯦ ꯌꯥꯝ ꯊꯨꯅ ꯄꯠꯂꯤ ꯍꯪꯒꯥꯝꯁꯤꯀꯣ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯤꯔꯨꯕꯅꯦꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯉꯁꯤ ꯑꯃꯨꯛ ꯅꯨꯡꯗꯥꯡ ꯑꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯄꯣꯔꯛꯑꯒ ꯁꯠ ꯍꯥꯡꯗꯣꯛꯇꯦꯕ ꯑꯩꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯅꯤꯡꯕꯒꯤ ꯇ꯭ꯔꯣꯂꯤꯗ ꯑꯃꯨꯛ ꯑꯣꯝꯖꯜ ꯊꯝꯃꯦ ꯍꯪꯒꯥꯝ ꯂꯩꯔꯦꯀꯣ ꯁꯤꯗ ꯍꯪꯒꯥꯝꯁꯦ ꯈꯔ ꯄꯠꯂꯤ ꯇꯧꯔꯦ ꯃꯊꯪꯗ ꯂꯥꯏꯋꯥ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯃꯦꯠꯂꯒ ꯆꯥꯗꯣꯏꯅꯤ ꯎ ꯃꯣꯔꯣꯛꯀ ꯅꯥꯀꯨꯞꯄꯤ ꯌꯥꯎꯔꯦ ꯅꯥꯀꯨꯞꯄꯤ ꯀꯩꯝ ꯇꯧꯗ꯭ꯔꯣ ꯅꯥꯀꯨꯞꯄꯤ ꯀꯩꯝ ꯇꯧꯗꯦ ꯅꯄꯥꯛꯄꯤꯁꯦ ꯑꯣꯏꯅ ꯈꯔ ꯄꯠꯂꯝꯃꯤ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯑꯗꯩ ꯁꯥ ꯃꯔꯣꯏ ꯇꯤꯜꯍꯧ ꯃꯩꯇꯩ ꯇꯤꯜꯍꯧ ꯃꯆꯥꯗꯨꯅꯦ ꯑꯁ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯁꯤꯁꯦ ꯏꯔꯣꯝꯕꯒꯨꯝꯕ ꯃꯣꯔꯣꯛ ꯃꯦꯠꯄꯒꯨꯝꯕꯗ ꯀꯥꯡꯁꯣꯏꯗꯁꯨ ꯀꯩꯅꯣ ꯍꯥꯞꯄꯦ ꯔꯥꯖꯃꯥ ꯅꯠꯇ꯭ꯔꯣ ꯁꯤꯅ ꯔꯥꯖꯃꯥ ꯃꯔꯨ ꯑꯁ ꯍꯧꯖꯤꯛꯇꯤ ꯏꯕꯥꯅꯤ ꯈꯛꯇꯪꯅꯤ ꯇꯩꯔꯤ ꯆꯥꯕ ꯅꯪꯗꯣꯏꯔꯥ ꯀꯩꯅꯣ ꯋꯥꯎ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯁꯪꯕ ꯑꯃ ꯍꯥꯞꯄꯤꯗꯣ ꯁꯤ ꯀꯩꯅꯣꯅꯤ ꯃꯣꯔꯣꯛ ꯅꯠꯇ꯭ꯔꯣ ꯃꯣꯔꯣꯛ ꯑꯆꯧꯕꯗꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯆꯧꯕ ꯁꯤꯁꯦ ꯑꯩꯅ ꯅꯍꯥꯟꯋꯥꯏꯅꯦ ꯈꯪꯕ꯭ꯔꯥ ꯌꯨꯝꯗ ꯀꯩꯅꯣ ꯆꯋꯥꯏ ꯊꯣꯡꯉꯦꯕꯀꯣ ꯆꯋꯥꯏ ꯀꯥꯡꯁꯣꯏꯗꯣ ꯑꯗꯨꯗ ꯁꯤꯁꯦ ꯑꯗꯨꯝ ꯍꯥꯞꯄ ꯊꯣꯡꯉꯦꯕ ꯑꯗꯨ ꯌꯥꯝ ꯍꯥꯎꯈꯤꯕꯅꯦꯕ ꯅꯍꯥꯟꯋꯥꯏꯗꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯋꯥꯎ ꯁꯤ ꯀꯩꯅꯣ ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯌꯣꯡꯆꯥꯛ ꯃꯄꯥꯟ ꯃꯥꯔꯣ ꯃꯥ ꯑꯩꯁꯨ ꯄꯥꯏꯖꯕꯅꯤ ꯍꯣꯏꯁ ꯅꯩꯗꯣꯔꯦ ꯁꯤꯗꯤ ꯅꯩꯗꯣꯔꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛ ꯑꯁ ꯎ ꯃꯣꯔꯣꯛꯁꯦ ꯑꯩ ꯄꯥꯏꯔꯔꯣꯏꯒꯦ ꯎ ꯃꯣꯔꯣꯛꯁꯦ ꯑꯄꯠꯄ ꯐꯅꯌꯥꯝ ꯌꯥꯎꯔꯦꯕ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯟꯗꯛ ꯌꯦꯡꯉꯦꯕꯀꯣ ꯃꯤ ꯎ ꯃꯣꯔꯣꯛ ꯊꯥꯕꯒꯤ ꯌꯥꯝꯅ ꯑꯩꯁꯨ ꯎ ꯃꯣꯔꯣꯛ ꯌꯥꯝ ꯊꯥꯅꯤꯡꯉꯦ ꯍꯩꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯑꯁꯤ ꯑꯄꯠꯄꯈꯩ ꯏꯁꯩ ꯃꯔꯨꯈꯩꯁꯦ ꯊꯥꯖꯤꯟꯒꯦ ꯁꯤꯅ ꯍꯋꯥꯏꯊ꯭ꯔꯥꯛ ꯁ꯭ꯋꯥꯏꯒꯤ ꯍꯋꯥꯏꯊ꯭ꯔꯥꯛꯇꯨꯅꯗꯤ ꯁꯤꯒꯤ ꯃꯍꯥꯎꯁꯤ ꯂꯧꯕ ꯉꯝꯃꯔꯣꯏ ꯎ ꯃꯣꯔꯣꯛ ꯂꯩꯔꯦꯀꯣ ꯄꯣꯠꯁꯦ ꯊꯝꯃꯝꯗꯤ ꯆꯜꯂꯔꯣꯏ ꯍꯥꯏꯕ ꯆꯜꯂꯔꯣꯏꯌꯦ ꯌꯥꯝꯃꯦ ꯍꯥꯏꯕ ꯈꯔ ꯂꯧꯊꯣꯛꯈ꯭ꯔꯒꯦꯔꯥ ꯑꯍꯥꯟꯕꯒꯤ ꯌꯦꯡꯈꯤꯒꯦ ꯃꯊꯪꯅ ꯊꯥꯡꯖꯤꯡ ꯊꯥꯡꯖꯤꯡ ꯆꯤ ꯂꯩꯔꯝꯃꯤꯅꯦ ꯊꯥꯡꯖꯤꯡ ꯑꯣ ꯁꯤꯗꯤ ꯆꯞ ꯆꯥꯔꯒ ꯂꯣꯏꯔꯒ ꯂꯩꯔꯦ ꯂꯦꯡꯗꯅ ꯌꯦꯡꯉꯨ ꯊꯥꯡꯒꯠꯂꯣ ꯉꯥꯛꯇꯪ ꯑꯗꯨꯃꯥꯏꯅ ꯄꯥꯏꯌꯨꯀꯣ ꯌꯦꯁ ꯍꯥꯎꯔꯅꯤ ꯀꯔꯝꯕ ꯍꯥꯟꯅ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦꯃꯤ ꯑꯩꯗꯤ ꯌꯥꯝꯃꯟꯈꯤꯗꯅ ꯑꯗꯒꯤꯁꯤꯅ ꯌꯦꯟꯗꯦꯝ ꯊꯥꯡꯖꯤꯡ ꯑꯅꯤ ꯁꯨꯔꯝꯃꯤ ꯌꯦꯟꯗꯦꯝꯒꯁꯦ ꯂꯣꯏ ꯄꯨꯊꯣꯛꯑꯔꯣꯏꯒꯦꯗ ꯑꯩ ꯊꯝꯃꯝꯁꯦ ꯆꯜꯂꯔꯣꯏ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯄꯛꯑꯣ ꯍꯥꯏꯔꯒꯅꯦ ꯃꯥꯗꯤ ꯄꯤꯖꯅꯤꯡꯕꯅꯤꯅ ꯌꯥꯝꯅ ꯏꯕꯥꯅꯤꯒꯤ ꯗꯥꯏꯇꯤꯡꯒꯗꯤ ꯂꯣꯏꯔꯦ ꯉꯁꯤ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯄꯣꯠ ꯌꯧꯔꯛꯄ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ
ꯑꯩꯈꯣꯏ ꯇꯟ ꯆꯥꯕ ꯍꯧꯔꯕꯅꯦꯕ ꯍꯌꯦꯡꯒꯩ ꯌꯨꯝꯗꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯊꯥꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯀꯩ ꯃꯣꯏꯗꯥꯒꯨꯝꯕ ꯑꯇꯥꯒꯨꯝꯕ ꯑꯣꯏꯅ ꯑꯇꯥ ꯇꯟ ꯍꯧꯅꯕ ꯂꯣꯛꯂꯩꯁꯨ ꯌꯥꯎꯔꯦꯀꯣ ꯈꯔ ꯌꯦꯟꯗꯦꯝꯁꯨ ꯂꯣꯏ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯩꯅ ꯌꯦꯟꯗꯦꯝ ꯈꯔ ꯊꯝꯈ꯭ꯔꯒꯦ ꯆꯟꯗ꯭ꯔꯦꯕ ꯊꯝꯐꯝ ꯁꯤꯁꯤꯅ ꯆꯋꯥꯏ ꯑꯇꯦꯛꯄ ꯑꯩꯒꯤ ꯐꯦꯚꯔꯦꯠ ꯑꯪꯒꯨꯕꯤꯅ ꯅꯦ ꯑꯩꯒꯤ ꯐꯦꯚꯔꯦꯠꯁꯤꯗꯤ ꯈꯨꯌꯥꯝꯅꯦ ꯐꯦꯚꯔꯦꯠꯅꯦ ꯑꯗꯨꯝ ꯍꯥꯏ ꯂꯩꯌꯦ ꯆꯋꯥꯏ ꯑꯇꯦꯛꯄ ꯇꯦꯛ ꯇꯦꯛ ꯂꯥꯎꯔ ꯍꯥꯎꯅꯤ ꯌꯥꯝꯅ ꯃꯊꯪꯁꯤꯅ ꯀꯩꯅꯣ ꯑꯣ ꯀꯩ ꯃꯥꯜꯂꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯁꯦ ꯀꯩꯅꯣ ꯀꯣꯡꯀ꯭ꯋꯥ ꯁꯤꯕꯤꯔꯣ ꯑꯗꯨ ꯁꯤꯕꯤꯔꯣ ꯀꯣꯡꯀ꯭ꯋꯥ ꯁꯣꯝꯗ ꯄꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯅꯥꯗꯨꯗꯤ ꯄꯨꯂꯞ ꯄꯤꯔꯛꯑꯣ ꯄꯨꯂꯞ ꯍꯧꯔꯒꯦ ꯍꯥꯏꯔꯣ ꯚꯤꯗꯤꯑꯣ ꯅꯝꯅ ꯚꯤꯗꯤꯑꯣ ꯆꯠꯂꯔꯣꯏ ꯁꯤ ꯀꯥꯟꯅꯔꯣꯏꯕ ꯑꯩꯒꯤ ꯑꯂꯛ ꯑꯣꯏꯅ ꯊꯝꯃꯒꯦ ꯁꯤ ꯀꯩꯅꯣ ꯍꯋꯥꯏ ꯃꯨꯕꯤ ꯍꯋꯥꯏ ꯃꯨꯕꯤꯁꯦ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯃꯦ ꯄꯠꯂꯝꯃꯦ ꯃꯨꯁꯜꯂꯝꯃꯦ ꯇꯨ ꯁꯨꯃꯥꯏꯅ ꯑꯣꯀꯦ ꯑꯗꯨ ꯌꯥꯒꯦꯗꯧ ꯃꯥꯜꯂꯦ ꯌꯥꯅꯤ ꯌꯥꯅꯤ ꯍꯋꯥꯏ ꯃꯨꯕꯤ ꯍꯧꯖꯤꯛ ꯌꯥꯝꯗꯤ ꯍꯦꯜꯂꯦ ꯊꯣꯏꯕꯤ ꯇꯦꯕꯜ ꯊꯜꯂꯦꯕ ꯊꯜꯂꯦ ꯁꯤꯕꯨꯠꯇ ꯄꯣꯠ ꯂꯣꯏ ꯁꯨꯕ ꯅꯠꯇꯦꯀꯣ ꯃꯥꯅꯗꯤꯅꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯄꯈꯩꯁꯦ ꯂꯣꯏ ꯄꯤꯖꯅꯤꯡꯕ ꯑꯗꯨꯒ ꯃꯊꯪꯅ ꯑꯩꯅ ꯊꯨꯝꯌꯥꯛꯄꯤꯒꯁꯦ ꯑꯝꯇ ꯍꯥꯄꯛꯑꯣ ꯍꯥꯏꯈꯤꯗꯤ ꯊꯨꯝꯌꯥꯛꯄꯤꯁꯨ ꯍꯥꯄꯛꯏ ꯑꯗꯨꯒ ꯉꯥꯔꯤ ꯑꯩꯗꯤ ꯁꯤꯒꯤ ꯉꯥꯔꯤꯁꯦ ꯁꯦꯛꯃꯥꯏ ꯉꯥꯔꯤꯗꯁꯨꯅꯦ ꯑꯅꯤ ꯁꯨꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯁꯤꯒꯤ ꯁꯦꯛꯃꯥꯏ ꯊꯥꯕꯁꯤꯅ ꯍꯦꯟꯅ ꯍꯥꯎꯖꯩ ꯁꯤꯁꯦ ꯀꯩꯅꯣꯁꯨ ꯂꯩꯕꯅꯦꯕ ꯐꯤꯔꯥꯟ ꯌꯦꯛꯄ ꯑꯃꯁꯨ ꯂꯩꯕꯅꯦꯕꯀꯣ ꯁꯦꯛꯃꯥꯏ ꯉꯥꯔꯤ ꯁꯦꯛꯃꯥꯏꯁꯤꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯊꯨꯝꯌꯥꯛꯄꯤ ꯌꯥꯎꯔꯛꯑꯦ ꯊꯨꯝꯌꯥꯛꯄꯤ ꯎꯠꯀꯗ꯭ꯔꯥ ꯑꯗꯨꯒ ꯁꯤꯗꯅ ꯐꯥꯕꯣꯛ ꯈꯔ ꯍꯥꯞꯈꯤ ꯍꯥꯏꯕꯅꯤ ꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯥꯅꯤ ꯐꯥꯕꯣꯛ ꯑꯅꯧꯕ ꯑꯍꯥꯎꯕ ꯁꯤꯗꯤ ꯇꯥꯃꯣꯒꯤ ꯄꯥꯝꯖꯕꯤ ꯑꯩꯅ ꯉꯥꯟꯕꯗꯒ ꯍꯥꯎꯇꯦ ꯉꯥꯟꯕꯗꯒ ꯍꯥꯎꯇꯦ ꯂꯧ ꯍꯥꯏꯔꯤꯅꯤ ꯂꯧꯕꯒꯁꯦ ꯇꯥꯛꯏꯕꯅꯤ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯀꯥꯏ ꯊꯨꯝꯌꯥꯛꯄꯤꯗꯤ ꯁꯨꯃꯥꯏꯅꯗꯪ ꯎꯠꯂꯝꯃꯒꯦ ꯆꯟꯗ꯭ꯔꯦ ꯀꯩꯅꯣ ꯊꯝꯐꯝ ꯆꯟꯗ꯭ꯔꯦ ꯁꯤ ꯁꯦꯛꯃꯥꯏꯁꯤꯗꯤ ꯑꯗꯨꯝ ꯂꯩꯖꯔꯁꯨ ꯁꯤꯗ ꯊꯝꯐꯝ ꯆꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯅ ꯐꯗꯤꯒꯣꯝ ꯐꯗꯤꯒꯣꯝ ꯌꯥꯎꯔꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯗꯤꯒꯣꯝꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁ꯭ꯋꯥꯏꯒꯤꯁꯤ ꯃꯅꯝꯁꯦ ꯍꯥꯏꯕꯗꯤ ꯆꯥꯕꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤꯁꯤ ꯌꯧꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯁ꯭ꯋꯥꯏꯒꯤꯁꯦ ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯁꯤꯗ ꯂꯩꯔꯤꯉꯩꯗꯅꯦ ꯃꯥꯗꯤ ꯐꯗꯤꯒꯣꯝ ꯊꯥꯛꯁꯤ ꯌꯥꯗꯦꯉꯣ ꯃꯥꯗꯤ ꯍꯩꯅꯗꯦ ꯍꯥꯏꯌꯦ ꯁ꯭ꯋꯥꯏꯒꯤ ꯐꯗꯤꯒꯣꯝꯁꯦ ꯑꯩꯗꯤ ꯁꯤ ꯎꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅ ꯆꯂꯥꯝꯕꯅ ꯉꯥꯗꯣ ꯋꯥꯠ ꯊꯨꯅ ꯆꯥꯊꯣꯛꯑꯣ ꯀꯤꯠ ꯀꯤꯠ ꯅꯝꯈꯤꯕꯅꯤ ꯄꯠꯆꯈꯤꯅꯤ ꯅꯃꯥꯗ ꯀꯤꯠ ꯀꯤꯠ ꯅꯝꯈꯤꯕꯅꯤ ꯌꯥꯝ ꯍꯔꯥꯎꯕꯅꯦ ꯃꯥꯏꯊꯣꯡꯁꯦ ꯌꯦꯡꯉꯨ ꯄꯨꯔꯥ ꯑꯩ ꯈ꯭ꯋꯥꯏ ꯍꯔꯥꯎꯖꯕꯤꯗꯤꯅꯦ ꯍꯥꯎ ꯍꯥꯎ ꯆꯥꯕ ꯑꯗꯨꯒ ꯁꯨꯝ ꯁꯨꯝ ꯀꯩ ꯃꯥꯟꯁꯤꯜꯂꯛꯄ ꯁꯤꯅ ꯀꯩꯅꯣ ꯔꯧ ꯑꯌꯥꯏꯕ ꯔꯧ ꯑꯌꯥꯏꯕ ꯑꯗꯨꯒ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯑꯗꯨꯒ ꯃꯈꯥꯗꯅ ꯐꯕꯧ ꯅꯠꯇꯦ ꯃꯨꯒꯥ ꯉꯥ ꯑꯌꯥꯏꯕ ꯍꯥ ꯍꯩꯗꯣꯛꯀꯗ꯭ꯔꯥ ꯀꯣꯟꯅ ꯍꯩꯗꯣꯛꯑꯒꯦ ꯁꯤꯗꯗꯤ ꯍꯩꯗꯣꯛꯐꯝ ꯆꯜꯂꯔꯣꯏ ꯑꯗꯨ ꯍꯥꯡꯗꯣꯛꯎꯗꯅ ꯑꯗꯨ ꯎꯠꯂꯛꯑꯕ ꯃꯈꯥꯏꯗ ꯁꯤ ꯃꯈꯥꯒꯤꯁꯨ ꯎꯠꯂꯛꯈꯤꯒꯦ ꯌꯦꯡꯒꯦ ꯌꯦꯁ ꯐꯖꯔꯦ ꯑꯃꯁꯤꯗꯤ ꯎꯀꯥꯕꯤ ꯁꯤ ꯀꯩꯅꯣ ꯁꯤꯁꯤꯅ ꯁꯤꯁꯨ ꯀꯩꯅꯣꯅꯦ ꯎꯀꯥꯕꯤ ꯑꯌꯥꯏꯕꯒꯅꯦ ꯑꯩꯅ ꯑꯃꯨꯛ ꯈꯨꯝꯖꯟꯈ꯭ꯔꯦ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯣ ꯔꯧ ꯑꯌꯥꯏꯕꯗꯨꯅꯤ ꯎꯠꯈ꯭ꯔꯗꯨꯗꯤ ꯅꯪ ꯉꯁꯥꯏ ꯁꯤꯗꯔꯥ ꯅꯠꯇꯦ ꯑꯁꯤꯗꯁꯨ ꯍꯥꯄꯛꯄ ꯇꯨꯁꯤꯅ ꯎꯀꯥꯕꯤ ꯑꯌꯥꯏꯕ ꯉꯥꯛꯇ ꯃꯈꯥꯏꯁꯤꯔꯥ ꯍꯦꯄꯤꯗꯦꯟ ꯍ꯭ꯋꯥꯏꯠ ꯉꯥꯛꯇ ꯍꯦꯄꯤꯗꯦꯟ ꯉꯥꯛꯇ ꯊꯥꯎꯏ ꯁꯤꯁꯦ ꯀꯣꯝꯃꯦ ꯑꯗꯨꯒꯤ ꯑꯣꯏꯔꯝꯅꯤ ꯈꯨꯃꯥꯅ ꯆꯦ ꯑꯃ ꯍꯥꯞꯄꯩꯗꯣ ꯂꯣꯏꯈ꯭ꯔꯦ ꯆꯥꯅꯕꯒꯤ ꯀꯩꯅꯣ ꯏꯟꯖꯥꯡ ꯅꯥꯄꯤꯗꯤ ꯁꯤꯗ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯐꯤꯔꯣꯟꯁꯦ ꯌꯦꯡꯉꯒꯦ ꯁꯤ ꯀꯩꯅꯣꯁꯦ ꯈꯨꯠꯁꯦ ꯈꯔ ꯍꯥꯝꯗꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯐꯤꯔꯣꯟꯁꯦ ꯃꯣꯠꯂꯅꯤ ꯑꯩ ꯈꯨꯠ ꯍꯥꯝꯗꯣꯛꯎꯒꯦꯀꯣ ꯁꯤ ꯌꯦꯡꯒꯦ ꯁꯤ ꯊꯝꯃꯤꯁꯦ ꯁꯤꯗ ꯂꯣꯏ ꯊꯝꯃꯦ
ai phi ulage nadi phi ga yaw re ni ko ha nadi phi ga yaw re ba ai nai phi ron yam nei te dana adi ga ni phi ron su khara hapi ro ai video ge ga namba dai di festival su me am la e na kano oi do ni si se muka sut ko bune bo ma sina figa neka hazara adi hazeka bakka jong wala sejene hojik dise da ga yeng aro ai mathang video da ne digai koi chapado adu ai se tharaga ne oh si am phajaye am ngawe ni lai thaw da lipu mai da yes ai mathang video gumba video da selakke ai ke khara plan to ba ko khara koi chatna ba delhi gi mafam gai da adu ko oh sut ahum sidi muka na ta ma le sin nei cham ba gi da ne sut phajai si su orange side phet changaga si line nam chatli ji thup gi mami ya tra chu re ka nam tawre si sini si ga phi ga phane ka so da hum hape adu manga hap ka ni hai bane ba ko adu da ai do tuhan gi hai bane ba ko adu do nang tre ba tu ba do akoi da naw do na ma nang gai kham da ma khu da chat ni hai jalak gi adu thank you da naw ai cha na ba ya am pu bi ra ko gi phi lo ba phi lo re adu di kayam hong di ba sidai hojik kai thong do hong di yaman gi da hawang ka si thong si kamba si hangam sira hangam masi an cha hangam moi thong ga si duga si singju ma su sira si kan se singju di khang di hangjing ga si ga hangam yongchak ma pal ga umor ka okay du nga ma ro bong ga yan yeah fazana sam tha gare ji nga rakti suram ne in cham cham lo pot loi pat pra ju khang bi masi fazana nam chal laga thong ga jik mahi fazana sawe mana ngari ga ke no hapaga tilhauga ro kitang sabse hangam la hai hangam thung chale ji ato mahi gi do kitang hapane kono loi pathagi ne ko hangam se do mahi ga ka so ne nga ge padam phaji ma saksi hong ai di chwa ni hangam je ing na cha ni nge ba pai nyong le di sa gi ka do do na cha nang hai se a patha da bi changi do bi do dum hing na dum hi ko mo ko ra dum cha ni nge nga ka ra wong je ma se ka de si hana de is mai na kitang to rai ma ku ji ka sala na mi na nang si kang soi ta ko da ko tha wa do adu ka no gi ne ka bi ra ka bi gi si ga ji ga 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 sidi ro ma cha yai bani sidi cha na bani ba okay to tu ka di ken to re ko atha ba ka ho re ko ma su je fa sai yang kui na kono to so do nang khara sangi cha ning ge ha bani na ko okay singju gi ji ho do re cha ga do si sa do ma le sa bi ma nang ngari ro bo ga kono ga to san moro te ko ma cha ka moro ate ko ma cha nam la lagi si ga da wa ne thangjing su hap khini da ma si ga thangjing ga okay dong dong to ga hangam thong go loi sale ni nga ye ba thum loi thak san gre ko sun phadi gong kitang chai chen yung gi phadi mon si ba phadi gom je sang ma sai ni khang na nung si bra hai bi ko si da le thangjing jap sang gre ai khut yam sa ga le ba ko aduna ai khut na noi bi ai ki jai ba aduna tum ai spoon na tum taw ga ge spoon na gan to roi khoin khara khoi nong ne bi charam dai khara nei bi ko wow hojik maitai gi special ngari option gra ari option gre si yaw dei thawai
ꯃꯣꯔꯣꯛꯁꯤꯒꯤ ꯊꯋꯥꯏ ꯌꯥꯝ ꯐꯥꯔꯛꯏꯁꯦ ꯃꯣꯏ ꯄꯁꯤꯒꯤ ꯊꯋꯥꯏꯅꯤ ꯃꯥꯅ ꯍꯋꯥꯏ ꯍꯥꯞꯄꯤꯕ ꯁꯣꯜ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯩꯁꯦ ꯉꯥꯔꯤ ꯂꯣꯏꯗꯅꯅꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯉꯥꯔꯤ ꯆꯥꯔꯨꯗ꯭ꯔꯦꯕ ꯏꯁꯥꯒꯁꯦ ꯂꯣꯏ ꯀꯩꯅꯣ ꯇꯧꯁꯜꯂꯤꯉꯣ ꯌꯥꯝ ꯁꯥꯗꯧ ꯃꯥꯜꯂꯦꯉꯣ ꯐꯖꯔꯦ ꯌꯥꯔꯦ ꯍꯥꯎꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯂꯥꯡꯕ ꯂꯣꯏꯖꯔꯦ ꯌꯥꯝ ꯆꯝꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯁꯤꯡꯖꯨ ꯀꯩꯀꯥ ꯂꯩꯔꯦ ꯆꯥꯛꯂꯨꯛ ꯑꯅꯤ ꯑꯃ ꯂꯩꯔꯦ ꯁꯨꯃꯥꯏꯅ ꯆꯥꯁꯤꯜꯂ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ